Impact TV News na adom butaram na uksari. Manipur hujik thokliba tamthiraba maitei amadi kuki irang asibum hausagi punchida tangdu leitana hanjinaba hotnabada state lengana political gi oiba khenaba thamdana punna tanraga hotnaminaba chunggadra khalli masida manala unanabagi damakta amana amada hundok kunjin tawduna leinabagi matam natri haibasi lamdam asigi miyamna tha kayam ungang dun laklabani haibasi ngasigi taranthoi suba Manipur Legislative Assembly lengaki MLA amadi minister singna munna khangpham thoki Hojik lanjina tu marai bakti ba music kayam relief game sing the leina matanta chijaki bi yauna chijaki to matai kalhobagi thobok sing thokraba matam asi manungda wakhal gi leina adagi leikhi da bi yaw khaba matung heart attack tawduna sinrak yorokpagi pautan rak pasimakti yamna lebak thiba state asi gi hojik oi pibam ni haina khalle asigumba kaya asina maram oireg lamdam asi gi leiri relief game sing asi lamdam gi turel oirekle haina khanra pagum tawre Lanjina dun lagi basing asi miyam sing asi mayum hanjina ba ngamna na ba akhanna bori lobagi tangai phadaba lei haina khalli masita political gi web khena ba thamdan afaba kanglol haibadi thabak asi paikhat pata kari karma thorang tawraga phagani haibadu tare tara thokna khannaraga hena phagadaba kanglol adu puthukla ga paikhat kadori ba thabak thorom sing adu paikhat na ba matam changla basu changna hiam masita ahem yeng changlaga punna marik chumna khannaraga thabak tawuduni ngasi gi Manipur miyam na pamnari basi Asigma khongthang asi state asigi ngasigi minister sing amati MLA singna munna khannaba chungani khalle maramdi Manipur ki chinga masung tamda leiba phurkang kutha mangarum leiba sida maitai singda kha hena sokpa amadi kuki sing nataba tongan phurkang singda su haktheng nan soktra busuna koina sokpana maram oireka state asigi miyamna wana khangliba thatra manga pharklabani haibisi lamdam asigi miyamna loina khangna dun leiribani nakal lamromda Lana sida khwaidagi henna awaba nangliba landa leikhidaba amai soktuna soyairaba sing mathakta lanjina dun leiriba miyam asigi phibam nongmagi sokchillakba henbadagi relief camp da leiriba sing manungda tongan makhalgi leina narakpada natana manung matam chadana sibagi chang helakadori haibasi ngasigi state lengan khallaga athuba matamda Manipur da mausagi phibam handilakna hotna biu haibasi miyamgi kholawni nakallam romdana Thatra manga pharklab irang asina maram oireka state asigi senmit lon da ka hena sokchilakli basi lamdam asigi miyamna khangnariba amadi ngasigi state lengang su khangduna leiribani maramdi lana hiam khudimakta sokpada natana miyoiba khunai busu lekha tahlibani maram maduna Manipur hojik oiriba phibam asibu mausagi punchida handilaknaba political oiba khetnaba amata thamdan state asigi luraba tanphamni khallaga athuba matamda lamdam asida ingna tappa handilaknaba matam changla busu changna House the Kanaraga, Warip Lahona Hona Chungani Kali. Maduna Tatuna, Hundokun Taunaga, Manaluna Barom Damata Mangan Badudi, Lamdamasik Yamna Pamnatri Hibasi, Lamdamasik Langan Lipai, Singna, Kangmachungani Kali. Miyam gimit na kong o hanjariba Impact TV News Cyber News Networking YouTube channel amadi FB page asibu like subscribe amadi follow tawbiduna support tawbiyo loina na tungkoina miyam gi seba tawba ngamnana ba adongi mamal yamlaba suggestion taramna ukchari